Pauchedi Yumpham Oiba Maruiba Pau Kharab de Tawjeri. Frontline workers in February Amadagi, vaccination Kappa Honaba Kre. Vaccine Kudong Tingai Oide, Tonga Tazabigano, Health Department. India Government Gi Unit Health Secretary Rajesh Bhushan Namai Tangbat Logduna, Laibakasiki Tongan Ba, State Amadi Union Territory Sing Health Secretary Amade, Medical Director Singi Oiba Mifam Amapang Tokuna, State Ching the COVID vaccine Kapriba Asiki Patang the video conference ki khudang de review meeting Thbktagi. Mifam State Ching the vaccine Kapagi Sangasi Hanadagi, Hengat Hanaba Amadi Dagliba February Hanba Zahulagi, Frontline workers Sing the Su vaccine Kappa Honaba Kre. State Amadi Union Territory Sing Ashida COVID vaccine Kapagi Tapak Yamna Komang Joksina, Sanction Ba Amadi Aswa Engam Twin Yaoba Asikidamag, Mifam Adu the Union Health Secretary na State Amadi Union Territory Sing Bo Thakardba Pongdoke. Magna Pongdokpagi Matung in India the COVID vaccine Mio Milil Om Hena Kakthtkhre, Housing Pauda Malemgi Oina Quadigi Jamna COVID vaccine Kakthtkhre, Laibak Oire. Laibak as the vaccine Kappa Hotangi Numit Nifu, Yankani Pamag the vaccine Kappa Hokiba, Atopa Laibak Sing Dagi, Indiana, Yamna Hena Mangjal Tana Chatle, Makatana Su Hena Komang Jokshin the vaccine Kappa Kitabakasi, Chatadunat Lajat Asibu, Mapu Panal Action Bangam Naba, Honabatangai Fade. Laibakasi State Amadi Union Territory Karadadi. Ahan Patangka ki when the vaccine Kakthtkhre health workers sing upon Bamising Gitsada, Yankaki and the vaccine Kakthtkhre Namkibayaure. Adomopo State Kardadi, Sotana Lady. Hariba State Sing as the vaccine Kapakitapakasi and Komang Jokshin Satanaba, Honagadabane. Chantargi Maki the State Amadi Union Territory sing the vaccine Maran kind of Pinabasam Sadon Lay. Vaccine Kapakitapakasi the Sinariba. Coin online platform Ashida, Hana Tengraba Kudong Chadabasing Adusu, Housing T. Kokan Bangamle. Maramasna State Amadi Union Territory Sing the District Amade. Block level Gitak the twin from Paktung to the vaccine Kapakitapakasi, Yangshet Mamatautai Ire. Amarom the Tha Asigitarakaruk the Gilabaksin Batung the COVID-19 vaccine Kakthtkhre, how do keep a Galoinada, State Ashida Su Minister Nadabit Aduda, how do the vaccine Kapkiba musing, Amatanung Satinga Weber, side effect late, vaccine asi Mioba the Soninga Uide, Miamna Tonga Tazabigano, Aina. Manipur Legaki Health Department na Thadorpa Jerolamana Haire. Atopa Pau Amatana CM na MLA Singbo Usitabaki Mongdi Udhanding de Kanguzam Ranjit. State Amagi Minister Oire Haiduna Constituency Amamgi Miamgi Mute Oiriba MLA Singbo Thouri Usitabaki Mongdi Udhanding de Ayak Linglingaida Sognu Esiki Miambo Yong Kachangtam Nabadi Kakyabangam Loi Aina Sognu Esiki MLA Kanguzam Ranjit na Thbktagi. Ngarang Kaksing Kuno Community Holder Kaksing Kuno Development Committee na Sinduna Pangthokiba Constituency Ashida BJP Gidamak Thabak Toramba Imung Samak Kuntaru Kim Yoisina Congress Yorpada Opagi Torumda Wafam Asi MLA K Ranjita Pangthokibane Thorum Aduda MLA Ranjit na Hai Handak the Minister N Perena Kaksing Kuno Community Holder Pangthokiba Thorum Amada Sugnu Esiki MLA Oiriba Mahak Masabu Laklaga Raban Kazangtam Nabagaloinana Raban Bomai Bibada Rangi Make the Lekiba Yongyam Aduga, Kaksing Kurogi Yambo Sanctam Nakiba Adu, Laibak Tibane, Laiba Amagi Minister, where Haiduna Hining Haiba Bangangang Badi Yabangam Loy. Ranjana Hai Mahak Masamak Tim Yam Haibasi, Line Hain Loribane. Baragasi the Education Minister Saokhre Rajangi surprise visit. GP College the Oza Home the Kihena Karamdre, Minister Saokhre. COVID-19 Light Namaram Oiduna Mahiloisang Punamakta, Tara Henatong Lolurapam Batung, Satliba, January Kuntaritagi Hangduk to Namai Tamba, Aunaba Kangan Kebadu, Tabak to on talk for Hina Education Minister Saokhre Razina, losing but Tim Amanangasi inspection, Chatpada, GB College the Sunatagi Oza Humka Karambaki Asobu Thbktagi. Pamising Yaoba Concert Aduda Minister na College Aduda Sangpada Mahiri Krasu, Karaklame, Aduga College Aduki Principal Jauna, Oza Ayam Karaklamde. Office Awar Matam Kialaba Power was asking Tina Karamdabada Minister na attendant registrars in Komjanaba Yatang PK. Tanjadu the principal Adukadai de Labagi Aina telephone Taurag Hangnabada traffic jam number welcome Hak Yosilapung Hamdre Aina Paukum Piraki Aire. Minister ki team Adunapung Amarup Hena Famlaga Ozasing Lakpangai K. Tung the Ozasing Lakdabadagi. Minister ki team Adu the attendant registrars in Komlaga Purake. Mapamadu the minister Namatau Nintina Togaba Ozasing Akanba Excel Logane Hana Fondo K. Adubu ating badadi Madras Degi Thorum the Maram Oiraga, Lambi Tingjin Kiba Amasu Oza Karana protest Tau Kibana, warning on the Pina Warrior Loisan Kre. Concept the Education Minister Saokhre Razina permission the IK,
matam chana thong londuna lairorba school college sing dawna thong hangdoktuna class athaba hawrakpa matam asida college karam da oja sing das nan pangane asam gi mikhal mang oina da yonba thihngadouri Sahi asigi April da pangthok kadorba Assam Legislative Assembly gi Mikhal mang oina da state adugi district coding baki deputy commissioner sing halu jingduna exercise amadi police official sing gi oiba task force sing semduna yonba thingnana ba khongthang sing lokut kadouri hain agency dagi phangpa pau amana haire agency gi pau aduna makhatana pallibadi hairiba task force sing aduna Assam gi district coding makta yu sungba amadi yonba gi thabak thoram sing thingnana ba khona gadouri wafam asiga mari leina lainga ki mari leina basing dagi thador papau amada deputy commissioner sing dalu sing kadaba team adu sem saba loire athu batam da yon bagi thabak sing thingna ba hora ragane task force sing aduna nabit koding ki sathari ba drive ki oiba report sing phongani amadi chehna basing phagat kane sara bagi pau amada neroka aijol fc ki makuta mai thiba nangkhre hero I league ki maga super round ki manung chananga si mohan bagan ground da sana ki ba match da Aizol FC na Neroka FC bo ani amada mai thiba piduna Mizoram da yumpham oiba club asigi table ki ahumsuba mafam kan bangam khre ngasi ki match result asina Aizol FC point taret phanglaga ahumsuba mafam kanduna league leader Churchill Brush dagi point mari sothari aduga Neroka na point mari khak phanglaga tarasuba mafam da leire PC Landil Puya da minute contract rate minute contract tari da chankiba goal adu Neroka gi Juda Garcia na minute nifuga mapanda goal andokhrabasu AMC Malaswam Zwalan jangai da rukchat pa minute da chankiba goal na Aizol gi mai pakna na bagi jumpham adu thon bagam ke mamang gi match da Gokulam Kerala gi makhoda mai thiba nangkiba Neroka na match asi aurapada aset pathajaba amaga loina na sana rakhibana minute ahum gi manung da goal chanabi khudong chaba ani phangke Juda Garcia na ani suba minute ta khairakpa ball ama Khangam Horamna Samjinaba Honabada Kausin Kiba Chod Adu Aizol na block Tokibadagi corner take Midkup Kharak Kanaraga corner kick Amada Amuk Horamgi heading Adu Mapachumangam Gide Angan ba minute chingdagi Aizol na Akiba Power was Makoina Neroga bu Yamna Tang the counter attack Satabangamduna corner Kea Panke Adumonamak Nerokagi keeper Sanging Tobade Minataramasa pada Oike Nagalamrom the Thbktagi pothakhraba director na office the Laklaga officer Furamle Manipur government ki horticulture and soil conservation ki director oirambadagi mamang chahi ki October 13 da Thbktagi pothakhraba matungda laga ki order amana contract oina lakhiba enzymatic kobi amana horticulture department ki deputy director headquarters oiba myui amabo mahaki office ka da kausilaga Saokhre haire Thaudok aduba janingdaba phangdokladuna February amada directorate office mamangda employees in wakat mifam chathagani aila lakthokre Thaudok adugi victim oikiba horticulture and soil conservation ki deputy director adugi maming N Madhurja Singh kawe Thaudok aduga mari leidaba mahakna additional chief secretary horticulture and soil conservation wakat cherol aba pisinkre cherol aduda palliba wafam thingasi director in charge ni haijabi Joymatina mahaki office kada OE encashment ki matang da kaurakhe madugi payment ki matang da hairuba matam da Joymatina kanghaudana mahaki mamai da khutpang na tharakpaga loinana makhongna anira kaurakhe magna MD Islamuddin kauba UDC di Dhanabal Juri kaubi office assistant amade KS Suranjoy kauba stenographer amade atai mitop kharaki mamangda Saokhre na thomna ba honaki thaudok asina ayaki ikai khumna ba magbada natana junior staff amade visitor singki mamangda sathina ikai ba bibane Phibam masida office kaba amadi deputy director headquarter oina makhatana thabak pubam kam dabagi phibam da leire marmasina maki matakta patik chaba ligen action lokhat piu aina palle atopa pau amadasu nungsinaba nupa nupi Thouri Yanduna Sirmle Tripura gi Sefa Jila district ki manung chanba Bisalgarh police station konba is Laksibel damasage sahi tara mangaram surabi nupi ama amadi sahi tara tareplum surabi Nupamacha ama Thouri Yanduna Sirmle aire Makoi gi asiba hakchang sing atu Sudanchu Defnat ko bamioi amana salaiba rubber garden amada thengna kibane leikhidrabe nupi adugi mung manung na phongdorpagi matuk inna masa mathom da sinjaram laba makoi ani nungsi mari leina bani aire leikhidrabi nupi adu Bisalgarh is Daxibil school da class 10 tamlibine mak South Champu maragi Desbandu colony dagine Laikhidraba Nupamacha aduna Sikanchara area dagini ma class 9 phauba lairik tamlamlaba matung workshop amada thabak sudana leibani haire makoi anida sirambagi maram hausik phawi onadi chap chana khangba ngamdri haina
पुलिस की माइकैदगी फोंदोरक्ले हिरम असि की मतंग बिसालगर पुलिस ना केस अमला खतुना थिजनबा होख्रे हाइरे अमरोमदा लाइखिद्रबी नुपी अदुगी मबंगना फोंदोरखिबदा सागोल सिन निमित की एउक्ता नुपी मसा अदु स्कूल सेट पाथोखिबदगी हलखिदबने नोंथेलगी मतमदम हा खलक्तब अदुदे इमुंग मनुंग थोइदोकना नुंगनांगबा पोखिदे प्राइवेट ट्यूशन चलमगनी खन्ना लैनखे नुबिदागी मतम जौसलकलबा फावबदा हलक्तबदगी बिसालगर पुलिस स्टेशन दा मिसिंग केस अमा फाइल तौखि लाइखिद्रबा नुपा अमदि नुपी अनिमक थौरी 1khaktada Yanduna Sirmle aina local music phondorакle Nagalambaromda Laumi singi protest mapum home the internet Kakthtkhre Anauba agri lo singi mayukta Laumi singa protest tawrkhiba mapam Singu Gazipur decree mapam sing the Ministry of Home Affairs na internet service matam kharagi oina Kakthtkhre aina ngasi official amana phongdokre Delhi ki ngangkhoi ahum adu tanatana bakoi gi thangnaba mapam sing da su January 18 dagi January 18 की नुबिदांग पुंग 13 दगी January 13 की नुबिदांग पुंग 13 फाउबा इंटरनेट सर्विसिंग कक्तtkani हाइन ऑफिशियल अदुना आइखे अरोइबदा कंटेंट सिंग असिगे मरोइबा पाउ खरा असिबा पाउ तमजरिबा Manipur local news YouTube channel amadi Facebook page asidagi yengbi popuna mapathaga jari channel asina domda kanarabadi subscribe to video bisina subscribe to biramoloinana like and share to busugawi group namapu amukanna thagajari